तमेंलोंग डिस्ट्रिक्ट तगी चही तरा खक्ता ngairibi nupi masa amana pikliba maupa pamlaga school karakuna class yaubagi photo social media da viral oirakhibi amadi malem pumbaga thamoi sumhatkhibi maning silu panmaiga aikhogi image tv pawmiga haktengnana unarubugi pawdam ama maning silu panmai Tamenglong district ki manung san leiba Dialong village tagi ni Hyamjai pamai amadi within Joanno pamai gi macha mari gi manungda mahangna mache ahanni hojik Tamenglong district ki nongsini phibam phattabana manin silu pamai gi mapasu masagi anaba leibaga loinana imungi leitalai ra phibam phattaba da sing chatuna matam gi singda phangba pothok puraklaga imung puri bani manin silu pamai gi manaw nupa u nongi marakta singda puba yadaba maram oiraga masigi manakta school da sakhibani matam sangna covid na maram oiduna school sing sahi ani hangdraba matung handa covid kharab safarakpada school hangpada लाइक तमंदबसु यादबना मसे मनिंगसिनु पामिगा की मनाक्ता बनाउ पागा लोना स्कूल काबा सखिबनि हाइना विदिन सिनु पामई मनिंगसिनु की ममाना मुसोंना मोइदना हमलखि इमेज टीवी पाउ दम तामेलुगी दिनेश फारेंजम